कोवाक्सिन वैक्सीन सही अनीदगिना तरागा निपान फाउबगी आंगांसिंगदा इमरजेंसी की ओइना सिजिननबगी अयाबा पीख्रे। भारत बायोटेक न पुथोकपा कोवाक्सिन वैक्सीन असी सही अनीदगिना तरागा निपान फाउबगी मनुंगदा लैरिबा आंगांसिंग कोविडतगी ngaktoknaba इमरजेंसी ओइना सिजिनबदा नेशनल ड्रग्स रेगुलेटर सब्जेक्ट एक्सपर्ट कमिटी ना अयाबा पीख्रे। ऑफिशियल अमना हाइकिबदा कोवाक्सिन वैक्सीन असी कोविडतगी ngaktoknaba होनबदा आंगांसिंगदा सिजिनबदा चाही तरागा निपान की मथक्ता लैबा अहलसिंगदा फंगलिबा इफेक्टिव अदु चप मानना फंगे। कोवाक्सिन असी लैबाक असिदा इमरजेंसी ओइना सिजिननबा नेशनल ड्रग रेगुलेटर्स सब्जेक्ट एक्सपर्ट कमिटी ना अयाबा पीखिबा अनीसुबा वैक्सीन ओइदे। मसिगी ममांगदा चाही तरागा निथोइदगी तरागा निपान फाउबगे मनुंगदा लैबा आंगांसिंगी ओइना जाइडस हेल्थ केयर के ZYCOB दे असी इमरजेंसी ओइना सिजिननबा अयाबा पीख्रबने। चाही अनीदगिना तरागा निपान फाउबगे इमरजेंसी ओइना सिजिननबा कोवाक्सिन वैक्सीन असी पुथोकलिबा भारत बायोटेक कंपनी की माइकैदगे सबमिट तौरखिबा डाटा की मतुंगिना वैक्सीन असी आंगांसिंगी ओइना यामना इफेक्टिव अमदि सेफ ओइ। सीनियर ऑफिशियल अमना हाइखिबदा दरकार की मतुंगिना हारिबा वैक्सीन असी आंगांसिंगदा सिजिननबा यारे हाइदे। चाही असिगी मे थादा इंडिया की ड्रग कंट्रोलर जनरल डॉक्टर BJ सोमानीना भारत बायोटेक ट्रायल वॉलंटियर 525 कोविड वैक्सीन असिगे अहुम सुबह फेज की क्लिनिकल ट्रायल चथबदा अयाबा पीख्रबने लोइनना सेप्टेम्बर थादा ट्रायल अदु लोइरबा मतुंग अक्टोबर की अहानबा चयोलदा मधुगी ट्रायल डाटासिंग अदु ड्रग रेगुलेटर दा सबमिट तौरख्रे। अदुमकपु वैक्सीन असी नेशनल कोविड-19 इम्यूनाइजेशन प्रोग्राम दा सिजिनगद्रा हाइबदु हौजिक फाउबगी ओइना चपचाना कन्फर्म तौद्रे। नेशनल कोविड-19 इम्यूनाइजेशन प्रोग्राम दा वैक्सीन असी अथुबदा सिजिनबा नत्रगा सिजिनदबा हाइबदु इम्यूनाइजेशन की एक्सपर्ट पैनल अमना लेपकदबने। क्लिनिकल ट्रायल असिदा सरुक यारिबा एक्सपर्ट अमना हाइकिबदा चाही अनीदगिना तरागा निपान फाउबगी मनुंगदा लैरिबा आंगांसिंगदा कोविड वैक्सीन असी सिजिनबदा चाही यामलबा अहलसिंगदा वैक्सीन असी सिजिनबदा फंगलिबा कानबा अदु चप चाना फंगे। चाही यामलबा अहलसिंगी ओइना पांगथोकिबा फेज अहुमगी क्लिनिकल ट्रायल दा वैक्सीन असिना कोविडतगी चादा 9.9 ngaktokpa ngami haina confirm tawkhibane। मरक्सिदा वर्ल्ड हेल्थ ऑर्गेनाइजेशन की एक्सपर्ट सिंगना कोवाक्सिन असी इमरजेंसी ओइना सिजिनबगे लिस्ट हापनबगी मतंगदा चयोल असिदा अरोइबा वारेप अमा लौरगने। लोइनना मसिगी वारेप असी लौद्रिंगगी ममांगदा रिस्क बेनिफिट असेसमेंट अदु मसिगी डेटा सिंग अदुगी मतुंगिना इंडिपेंडेंट एक्सपर्ट अमना यंगसिनगनी हाइदे। मियामदा नोंगैना कापा एस बिमोल अथुबदा फारगा चैराक पियु हाइना वाकत मिफम फमख्रे। मिचम मियामदा नोंगै कापा फॉर्मर मिनिस्टर TH श्याम कुमार की राइट हैंड सरुंगबम बिमोल अथुबदा फारगा मतिक चाबा चैराक पियु हाइना ngarang अंद्रो एसिगी मनुंग चनबा यारिपोक तुलिहलदा मियामना वाकत मिफम फमख्रे। वाकत मिफम अदुदा सरुक याखिबा ऑल तुलिहल इलेक्शन कमिटी फॉर एल संजोय सिंहा की प्रेसिडेंट MD सलामना पाउमिसिंगदा फोंदोरकपदा ngahana yuk pung 11:30 rom tabada yaripok yambemda leiba laimang community hall da laurembam sanjoy gi mikhal ga mari leinana mifam ama pangthokhe। mifam adu loisilaba tungda yaripok ningthaunai fawba peace rally ama chatpa horakpada yambem makha lekai da sarungbam bimolna nongmai kap thorokpada tulihal dagi MD ithemcha yauna miyoy ahum tamthina sokhe asigumba Indian constitution piba logi wangmada chatharakpa thawong asi all tulihal election committee for एल संजोय अकन बमोंगदा कंडेम तवे। लैंगाक असिबु लुसिंगलिबा चीफ मिनिस्टर एन बिरेन नहान सोशल मीडिया दा फोंदोखिबा इलेक्शन द क्राइम तौबिगनु हाइबा वाफमबु कमिटी असिना तारामना ओए। मरम असिना मिखलगा मरी लैनना अरानबा मओंगदा नोंमै पुथोक्तुना मिचम मियामदा कापलिबा सरुंगबम बिमोलबु अथुबदा फादुना मतिक चाबा लोगी ओइबा चैराक पिबियु हाइनसु मरी लैनबा सिंगी पुकनिंग चिंगसिलकले। करिगुंबा मियामना तालिबा दिमान असि अथुबदा थबक तो ओंथोक्त्रबदे मियामना मखल मखा कयागी खोंजंगसिंग सांगसिलकनी हाइखे। वाकत मिफम अदुदा मिचमदा नोंमैना कापा एस बिमोल चैराक पियु इथेमचादा नोंमैना कापा याम्बेमदगे एस बिमोल खुदक्ता फाव हाइना इबा प्ले कार्ड सिंग सिजिनखिबगा लोइनना वाकत मिफम अदुदा सरुक याखिबसिंगना खोलाव कयासु लाउखे। बिमोल मरा लैते संजोयनदि किहलकपा लैखे केसो अंद्रो एसिगी मनुंग चन लैबा यारिपोक याम्बेमदा ngahan thokiba nungaitaba asok apan yaunakhiba thokdok adu sarungbam bimolna luchingba tangbu amana atamnana nongmai kapadage thokibani haina maral sirakhiba si yaningde thokdok aduga bimolga karigumba mari amata lainade bimol maral laite sanjoinadi ki halakpa laiki haina bimolgi apokpa sarungbam kesona phongdorokle yambe makha lekai da leiba masagi yumda
ngarang nungthil pangthokiba pawgi mifam amada bimolgi apokpa kesona haikibada yambem makha youth development committee na sinduna ngahan ayog ima ibel kaya yauna advisor to CM oiriba thaunaujam Syam Kumar bu okpagi thoram ama sarungbam bimolgi yumda pangthokhe laibak thibadi thoram chathringai manung aduda handak nongna mirep oigani hairiba laurembam sanjoy ki kangbuna rally laktuna yambemda Syam Kumar sangba yaroi go back Syam Kumar from yambem haiba kholau kaya lauduna lakpadage nakal anigi marakta mungnarakpadagi laibak thiba thokdok aduda nongmaina panba yauna miyoi taruk asok apan nangkhe adubu laibak thibadi thokdok adubu bimolna lusingba kangbu amana atamnana nongmai kapadagi thokibani haina maral sirakpa si yaningdei karigumba hiram amatada bimolga mari leinadei kesona makha tana phongdokibada mamangda laurembam sanjoyna mahaki machanupa bimolbu telephone tawraktuna hatkani haina kihalakpa laikhre hatkani hairakpa adugi sengdokpo oina tha asige mapangi nungthil pung manga rom tabada bimolgi yumda laurembam sanjoygi apokpa Syamjai mapan thau mayamba thokpa ama yauna miyoi khara laktuna wari sanakhe numit aduda lakpiramba sing aduna yambem khulda laurembam sanjoygi natana kanagumba miyoi amatagi mifam pangthokpa yaroi karigumba pangthoklabadi mifam thugaiduna asok apan yaugani haiba akanba wafam sing thamlamba laikhe karigidamak ichanupa bimolgi punsi temsingnabano haibadu sengdokpirau karigumba bimolda phatanungda thoklabadi madugi thodang laurembam sanjoyna pugadabani haikhe Syam Kumar da thamliba athingba lokthoko andro acida tam ahumlak mikhal mai paktuna minister phawbo oiramduna miyamgi chakhot thaurangi thabak tawriba TH Syam Kumar bu yambem da changba yaroi amadi mahaki mikhalgi mifamna chingba amata pangthokpa yaroi haina laurembam sanjoy amadi mahakpu saugotpa singna thamliba athingba si lokthoko karigumba lokthoktrabade advisor to CM su oidiba TH Syam Kumar gi home polling oigadoriba angtha da su sanjoy da athingba thamlakpa yai haina all angtha maira paibi amade all angtha election campaign committee gi maikei dagi phongdorok le all angtha maira paibi amade TH Syam Kumar ge all angtha election campaign committee ani na sinduna ngarang angtha mamang lekai community hall da pangthokiba mifam amaga mari leinana all angtha election campaign committee gi secretary S Sanahan bana hai democracy chatpa laibak amada miyoi amana mikhal thengnaba mikhal gi damak vote khombagi right leijai adubu mayum lamdam su oijariba TH Syam Kumar bu yambem da changbada boycott tawre mifam pangthokpa yaroi haiba amadi toina khana chainaba thoknaba silliba se yamna laibak thibani lakliba October 15 fawbada Syam Kumar bu yambem da changbada thingba thamliba se handoktrabadi laurembam sanjoy busu angthada athingba thamlakloi hainingai leite hainasu phongdorok le nongmai kapata chenaba mi ama phare ningombam phura makhongda ngaha nungthil pung amaga minute 30 rom tabada thokiba nongmai kapagi thokdokta chenaba ama singjamai police na faraga ngarang duty magistrate Imphal West ki mamangda puthoklaga numit humni police custody da remand pikhre court ta puthoklaga police custody da remand laukraba miyoi adude hawba marak singtham laikai dage yumnam Simon sahi 39 apokpa Birendra kauba amane court ta ayona langkhalakpa report ta ngaha numidang singjamai police station da ningombam mayai lekai dage ahong sangbam sanayai ma kauba mana mahak pu hanaba Simon hariba miyoi asina nongmaina kabla ki haina complain tawrakhe complain aduda sanayai mana hai poila lokol da laiba mahake lawpham yengba chatpada ningombam phura makhong Intervillage Road MK Mid Hotel manakta car amaga gypsy amaga khamlaga leiramkhe amade madudagi miyoi khara kumtharaklaga makoigi maraktagi furit amuba litpa amana mangonda nongmai kapsilakpane matam aduda manak adwaida leiramba laikai miyamna tanaduna miyoi sing adugi maraktagi songtham Ranjan kauba miyoi ama phaba ngamkhe mahakpu wahong pahong tawbada S Dorendro amasung Yumnam Simon kauba miyoi aniga konana lakminabane aduga nongmai adu Simon kauba miyoi aduna kapani haina phongdokhe ningombam sanayai mana tawrakpa complain adugi matungina Yumnam Simon singjamai police na fagatkhibane amade mahak masana mahake license ganna maru round ani sanayai mada kapani haina phongjok jaki haire court na ayogi warol taraba matung Yumnam Simon bu singjamai police station ge custody da October 13 fawba remand pikhe